ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏ ꯃꯉꯥ ꯁꯨꯕ ꯄꯔꯥ ꯐꯥꯎ ꯑꯩꯈꯣꯏ ꯇꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯉꯁꯤ ꯑꯣꯟꯂꯥꯏꯟꯗ ꯇꯥꯛꯀꯗꯧꯔꯤꯕ ꯄꯔꯥ ꯑꯁꯤ ꯇꯔꯨꯛ ꯁꯨꯕ ꯂꯥꯇꯝ ꯍꯥꯏꯕꯗꯤ ꯇꯔꯨꯛ ꯁꯨꯕ ꯄꯔꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯝꯕ ꯈꯝꯅꯨ꯫ ꯁꯥꯇ꯭ꯔꯁꯤꯡ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯁꯤꯜꯂꯨ꯫ ꯈꯝꯕ ꯈꯝꯅꯨ ꯃꯆꯤꯟ ꯃꯄ꯭ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯈꯝꯕꯒ ꯈꯝꯅꯨꯒꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ, ꯄꯣꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯄꯥꯅ ꯄꯨꯔꯦꯝꯕ ꯀꯧꯏ, ꯃꯃꯥꯅ ꯉꯥꯡꯈꯂꯩꯃ ꯀꯧꯏ꯫ ꯃꯄꯥꯅ ꯄꯨꯔꯦꯝꯕ ꯀꯧꯏ, ꯃꯃꯥꯅ ꯉꯥꯡꯈꯂꯩꯃ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗꯦ ꯍꯥꯏꯕꯗꯤ ꯈꯝꯕꯒ ꯈꯝꯅꯨꯒꯅ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ꯫ ꯃꯣꯏꯔꯥꯡꯗ ꯂꯝꯖꯥ ꯑꯣꯏꯍꯧꯋꯤ ꯍꯥꯏꯕꯗꯤ ꯃꯣꯏꯔꯥꯡ ꯈꯨꯟꯗꯨꯗ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯕꯨ ꯂꯝꯖꯥ ꯀꯧꯏ꯫ ꯑꯩꯈꯣꯏꯅ ꯂꯝꯖꯥ ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯈꯪꯅꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯇꯥꯔꯒꯗꯤ ꯂꯝꯖꯥ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯕꯨ ꯈꯪꯅꯩ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ꯫ ꯈꯝꯅꯨꯅ ꯈꯝꯕꯕꯨ ꯋꯥꯅ ꯌꯣꯛꯂꯛꯏ, ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯈꯝꯕ ꯄꯥꯈꯪ ꯐꯥꯔꯛꯂꯦ ꯍꯥꯏꯕꯗꯤ ꯈꯝꯕꯁꯦ ꯆꯥꯎꯔꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯕꯅꯤ ꯄꯔꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯔꯤꯗꯤ ꯍꯥꯏꯔꯔꯣꯏꯒꯦ, ꯑꯗꯨꯒ ꯄꯔꯥ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯆꯥꯅ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ꯫ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤꯗꯣ ꯍꯥꯏꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯑꯣꯡ ꯇꯥꯏ ꯍꯥꯏꯕꯅꯤ꯫ ꯂꯥꯏꯒꯤ ꯃꯆꯥꯒ ꯆꯥꯡꯗꯝꯅꯔꯛꯄꯅꯤ꯫ ꯈꯝꯕ ꯊꯕꯛ ꯊꯤꯕ ꯊꯣꯔꯛꯂꯦ, ꯆꯤꯡꯈꯨꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯨꯔꯦ꯫ ꯃꯔꯛꯁꯤꯗ ꯆꯤꯡꯈꯨꯕ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕꯁꯤ, ꯆꯤꯡꯈꯨꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯆꯤꯡꯈꯨꯕ ꯍꯥꯏꯕꯁꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅꯤ꯫ ꯁꯤꯟꯊꯥ ꯄꯤꯌꯨ ꯍꯥꯏꯖꯔꯦ, ꯑꯉꯥꯎꯕ ꯀꯥꯎꯔꯦꯜ ꯁꯦꯜꯂꯨ ꯇꯥꯛꯄꯤꯔꯦ꯫ ꯈꯝꯕꯅ ꯃꯣꯏꯔꯥꯡꯒꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯒꯤ ꯃꯈꯣꯡꯗ ꯆꯪꯉꯒ ꯃꯍꯥꯛꯁꯨ ꯆꯥꯎꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯆꯤꯡꯈꯨꯕ ꯃꯍꯥꯔꯥꯖꯅ ꯑꯉꯥꯎꯕ ꯀꯥꯎꯔꯦꯟ ꯑꯣꯏꯅ ꯁꯦꯜꯂꯨ ꯇꯥꯛꯄꯤꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤ ꯀꯔꯤ ꯍꯥꯏꯅ ꯄꯤꯔꯛꯂꯦ? ꯑꯉꯥꯎꯕ ꯀꯥꯎꯔꯦꯟ ꯁꯦꯜꯂꯨ ꯍꯥꯏꯅ ꯄꯤꯔꯛꯂꯦ꯫ ꯄꯔꯥꯁꯤ ꯃꯇꯦꯛ ꯑꯁꯤ ꯈꯛꯀꯤ ꯑꯣꯏꯅ ꯉꯁꯤ ꯇꯥꯛꯀꯦ, ꯑꯗꯨꯒ ꯃꯈꯥꯗ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯛꯆꯔꯛꯀꯦ꯫ ꯃꯇꯦꯛ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯅꯤꯁꯤꯗ ꯅꯈꯣꯏꯅ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯀꯣꯏꯁꯟ ꯑꯅꯤꯗꯪ ꯑꯩ ꯄꯤꯔꯝꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯨꯛ ꯗꯥꯎꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯀ꯭ꯂꯥꯁ ꯀꯥꯔꯛꯄ ꯃꯇꯝꯗ ꯀ꯭ꯂꯥꯁꯇ ꯇꯦꯁ ꯑꯣꯏꯅ ꯇꯧꯒꯅꯤ꯫